hojik Manipur ki praja khudimangna hairiba khanguduna koi thokiba thodo se Leikhidraba koi gi lekai ji ki Soibam Nanao harba ma gi damta mayam Manipur gi miyam na su mateng pangbiu hairiba thodo sija mateng pangbiu loina na masi imum koi gi thoning da thodo si yum amada hekta thogoi hainingai leite mamaduna akoina hairiba demand sing asi hangdragadi akoi unless the demand of the JSC are the fulfill, the dead body will not be received. Ngarang thokiba palengi lanjauge Thoudok aduda Leikhidraba Soibam Nanao mahakkidamakta Leikhaina amadi mahakki khun Tawan district ki Salongpham hariba jaga sida leibiriba praja section khwai khudimakna mahakki misi sigi matangda ngasimak JSC ma semduna JSC na tongan bo warep kaya ama lauki haukiba mege tang ahum sidagina lepduna Manipur ki mafam tongan ba kya da mafam hongduna tholkiba kanglupki oiba furupki lanjau asigi manungsanna tongan ba kalup anigi marakta misi mina kaya ama thokre adubo ngarang asi yam thajade itha thajadana palengi jaga asida thokiba irang asida mapung oina shikiba mioising kaya ama Leikhidraba taragasu sumnatangi koki maikaidagi mioi mari siki haidana takiba aduga maitaidagi mioi ani siki haidana takibagi manungchanna Tawan district ki Salongpham hariba mafam asidagi Soibam Nanao gi damak mahake misiga mari denana semkhre JSC na pongdok pirakpada mangonda paliba nomai marusi Assam Rifle gi nomai maruni haibana singba kaya ama pongdok pirakhiba aduna maram oraga JSC gi maigaidagi kari wafam pongdok pirakpage habado ngasigi matang asida miyamda khudol tamjage yengtaminasi Pallel lambai agoma koi mitai kun ngak pasingna koi gi kun ngak seba da Assam fanna anduna koi attack torok badagi koi ai lekai jigi Soibam Nanao mai mapa gi mingna Soibam nonge haiba Nanao haiba nipa singarang Assam fan gi keno dagi leigidre aduna leigidabaga mai koi keno tawna koi JSC against the brutal killing of Soibam Nanao sing by 26 sector Assam Rifle haiba koi ama seme hojik koi JSC loinana parja myam imai bel mayam koi ngasi memorandum ama pisin jaragani koi memorandum adudi initiate judicial inquiry withdrawal Assam Rifles from Manipur Khara register an FIR against the 26 sector Assam Rifles for the immediate registration of Home Minister haiduna koi JSC loinana imai bel mera paibi kunna lekai khungi topa civil society koi mayamna saru yabiduna koi JSC ma semaga koi hujik memorandum asi pisin naba
कोई प्रेस मीट असी तौजबने कोई हौजिक मणिपुर की प्रजा खुदिमंगना हाइरिबा खंगदना कोई थोखिबा थौदोसे लेखिद्रबा कोई लेकाइसी की सोइबम ननाव हरबा मागी दमक मयाम मणिपुर की मयाम नसु मतेंग पांगबिउ हाइरिबा थौदोसिदा मतेंग पांगबि लोइना मसी इमुंग कोई थोनिंगदबा थौदोसि युम अमदा हेक्ता थौगोय हाइनिंगाय लेते ममदुना अखोइना हाइरिबा डिमांड सिंग असि फंगद्रगदी अखोइ unless the demand of the JSC are the fulfill, the dead body will not be received. Haina koi media ki thongda thamjare.